Sirui Festival ki Gwaltabida thokiba thaudok ka mari leinana Manipur ki Chief Secretary P.K. Singhna miyamda sengdorakhre. Thasigi kunda ukhulda pangthokpa Sirui Leli Festival ka mari leinana festival asibo coverage taunaba paumi sing puba Manipur State Road Transport ki bus da thaba Manipur haiba wahai loktu uhaina ahum suba ma regiment ki person singna athingba pikiba thaudok ka mari leinana Manipur ki Chief Secretary Prashant Kumar Singh P.K. Singhna miyamda sengdorakhre. Office of the Chief Secretary Government of Manipur na thadorokpa cherormagi matungina hairiba thaudok aduga mari leinana State Government na ahum suba Maha regiment ki authority singda Manipur thaba wahai khumjilo natraga loktu haibagi instruction pi kibalaite thodok asina maram oiraga PR thamliba Manipur state ki miyamna thodok adubo yaningdaba utuna hauji state asida akana mongda tongan ba demonstration tawduna khungjang kaya sangsenduna lakle amoromda state government su thodok adubu yamna haksina lawbuga loinana state home department ki commission na home amadi secretary IT na lusingpa inquiry committee ama semduna thigatpa haukhre. Committee sigi report sing akaknaba matamda state government da pikhalaknaba su khangan kiba laikre. Inquiry ki report ase hek phangbaga thodok aduda senaba natraga lapses ohan kibada senaba officials singi matakta chapchaba action lokhat kani haina zero sina phongdorokle. Zero sina makha taraduna hai thodok asigi matangda chapchaba inquiry report ama phangdriba phawbudi laibak thiba thodok adu karamna thokibano masida senariba khudimak chapchaba action lokhat kani haina miyamda khangalakle. Thodok aduna maram oiraga Manipur ki praja miyamna akana mongda yaningdaba utuna chatharagleba khongjang sing asina maram oiraga hauji state asida pamdaba thodok sing leptana thokle adubu pamdaba thodok sing yaraba makai thokhandana bahonabada state administration security ki akanba section thorang sing lokhat pasu leptri haina zero sina phongdorakle. Zero sina hai ukhul district ki Sirui da pangthokba Sirui festival asi maru oina Manipur da tangdolai taba amadi santi puruknabagi pandamda state government sinkibani. State asida punna festival yengba lakpa Manipur amasung mapalamgi tourist sing punna lak 1.7 imung manungki loinana yengba lakhe. Festival asibu mapung phana pangthoknabagi damak state ki administration na full proof security matik chana ngaktuna festival ase mapung phana loisinba ngauki haina phongdokhe. Makhatana hai me ani ki thodok aduda lapses ohen kiba singi mathakta soidana makki chapchaba action lokhat kani. Hairiba action ase inquiry committee ki report laknaba matamda oitokani loinana asigumba thodok ase makhatana amu hana thoktanabagi damak chapchaba thabok sing lokhat kani. Leba miyamna khangbigadabadi state ki administration asina Manipur ki integrity kaihandana thamba amadi tungkoiba santi ki liglam yatpa asini haina zero sina phongdorokle. Bangladesh da operate tawriba kuki KNF ki turamba uniform lising kunga chahumlom garment factory amadagi phagatkre. Nakalamarom Myanmar ki TNLA na hauzik KIA amadi PDF ki lanmi mayam phajinduna thamkhre haide. MLA ni phumari lengdana leire anobalenga ama semlage haiduna ngasi MLA tarana governor Ajay Kumar Bala unakhre haide. Popular government ama semnaba MLA ni phugan marina ama toina punsinduna sem saduna leire athuba matamda anobalenga ama semnaba Manipur ki governor Ajay Kumar Bala unaduna taksilamle haina Hairok AC ki MLA Dr. Thoksom Radhe samna phongdokre. Wafam ase ngasai upung tara makhai taba matamda Ras Bhavan da MLA tarana Manipur ki governor Ajay Kumar Bala ga unaruraba matung Ras Bhavan ki gate of paumi singa unaduna wari saba matamda MLA Dr. Radhe samna phongdokhibane. Mahana makhatana haikibada Gwaltabida handak thokiba thodok aduda MLA singi maikaidagi nuaitaba pendaba kaya phongdokhre. Masigi matungda ngasi Manipur ki governor Ajay Kumar Bala lamdam masigi miyamna lenga ama semnaba taksinduna lakhiba aduga mari leinana MLA ni phumarina anoba lenga sembada punna sagatbaga loinana anoba lenga ama semnaba ngasi Manipur ki governor da lenga semnaba taksilamki haike. Mahana makhatana hai governor ki maikaidagi su miyamna pamnariba wafam sing not toksinbaga loinana paikhatpa yaba thabuk sing paikhatnabu honagani haiba wafam su phongdorakhi. Loinana governor ga unaba aduna anoba lenga ama semnaba MLA ni phumari leire haiba su khangan ki haina phongdokhi. Karamba matamda lenga semgadagi haina paumi singna hangba wahangi pakhum Piraduna MLA Radhe samna phongdokhibadi anoba lenga ama semba haibasi center ki leader singna lawrokpa phirep ki matung ingane MLA ni phumari na lenga semba haibasi amata oina yanare. Speaker TI Saitabatan su MLA ni phumari asi amata oina unaduna wari sanaraba matung do yanaba ama puraktuna anoba lenga semnaba phirep asi lawrakhibani. Mamangi tamda su sahi ani COVID license na maram oiduna Manipur ki miyam awaba haibadu oikhre. Aduga handaki tam asidasu Manipur da kangop ani ki marakta irang thoktuna sahi ani hena Manipur ki miyam awaba mayoknaduna leire.
Maram aduna anauba lenga ama athuba matamda semnabagidamak MLA nifu mari amata oina punsinduna leire haiduna ngasi Manipur gi governor unaduna asengbo phirep adu khangankibani haiki ngasi Manipur gi governor unakiba adu da saruk yakiba MLA sing adudi kairau kendra gi MLA L Rameswar Yanglam AC gi MLA Dr Radesham Hairo kendra gi MLA Dr TH Radesham Wangjing Tentha gi MLA Paunam Brojen Wangkai kendra gi MLA Thangjam Arun Ketrigau AC gi MLA Nurul Hassan Bayang Imphal AC gi MLA K Robindro Samtung AC gi Independent MLA Sapam Nisikanta amadi Tamenglong AC gi Jang Henglung Panmai ni haidi XM NBD ngarang governor unakraba matung speaker September ngasi nungthil Delhi da paisinkhre anau bolenga ama semnabagi tamakta MLA ne phumari lengdana laire haina ngasi MLA Tarana Raj Bhavan da chatuna governor Ajay Kumar Bala unaruraba matungda ngasi nungthil pung amagamni ne phumanga taba matamda Manipur Legislative Assembly gi speaker TI September ta Delhi da paisinkhre speaker Delhi da paisinkhibasina Manipur gi rajniti gi khungsata awanba amalakani haina thajanare pause sina phongma paugi source ki matungina speaker September na Delhi da paisinkhibas Union Home Minister Amit Shah na kauropatagi ni haina thajanare speaker gi Delhi khungsara si Manipur da anau bolenga ama semnabagi matangda wa khanaba oigane haisu paugi source asina makha tare paugi source asigi matungina speaker September na ngasi Delhi da chatliba khungsara si anau bolenga ama semnabaga mari reina mahaki lanai oiba thabak amagi damakta Delhi da chatpani hairi loina na hojik BJP gi MLA khara amasu Delhi da leiri hairiba MLA sing asiga speaker September ga anau bolenga ama semnabagi matangda wari sanaraba yai haina thajanare oiragliba phiba masida pause asina phangba tonga paugi source ki matungina ngasi nomanini gi mamangda BJP gi MLA singge oiba mifam ama langthaba kendra gi mafam ama da punduna hojik oiriba rajniti gi oiba matang da wakhana ke haide mifam adu da senior MLA sing yauna MLA taraga nipan romna saruk yake mifam adu na BJP ama di wakhalon manaba political party singge MLA sing punduna anau bolu singba ama khananaba honabaga loinana anau bolenga semnaba watana ki haide loinana wakhalon manaba MLA kungamari gi les ama su puthok na khana ki haide masak maming di takthok daba BJP gi MLA amana phongdoro khugi matungina MLA singi mifam aduna thasi gi kunthra da BJP gi oiba MLA singi apunba mifam ama pangthok na bahona ba mifam adu da saruk yadaba MLA sing lebak mayam da lengak semba pamdaba ni haina lauthok na khangan ba madugi matungda wakhalon manaba MLA sing punduna lengak semnaba phireb loba madu phawda lusing ba khanduna lengak semba ngamdrabadi MLA sing phom thadok na ba phireb loba haina wa khana ki hairi Kokomi gi students wing na governor gi effigy mai thakre governor lotuna leibagi mahota miyamda lale sengdok piyo haina student wing na phongdorakle gwal tabi thodok kamari leina na Manipur gi governor na miyamda lale haijagada bade Manipur gi chief secretary DGP amasung secretary advisor resign tawgada bane haina Kokomi students wing na changsilakpa khongjang gi manung channa ngasisu Imphal East ki kongmada yamlaba mahiro singna Manipur governor gi effigy yauna makok thongba kaya gi effigy mai thaduna protest sathakre haidi amaromda Kokomi students wing na changsilakleba khongjang asiga mari lenana ngarang security force na deshang gi office thonglo lambagi thodok adu Kokomi students wing amasung maira paibi singi maikai dagi yamna kanna yaningdaba phongdokhre Kokomi students wing na changsilakpa khongjang gi manung channa ngarang lamphel da leba sarkar gi office ani thong won bagi khongjang changsen karba matung ngasi kongba bazar da governor yauna sarkar gi top official ahung gi effigy adu mai tha khe loina na matik cha da governor laukthok da bani haina kholaw kya su laukhe adu mapu effigy adu mai tha ba horakpada police laktuna muthatna ba hona bada ngahak mukna ba thoke adu police na namduna mai sak ba effigy adu muthatke khongjang asiga mari lenana Standard College ki mahiroi amana phongdokhibada gwal tabi thodok ka mari lenana Kokomi students wing na khongjang asi changsilaki bane iramda Manipur da Manipur thaba yaroi hairibasi yaningde matik sadaba governor pham thadok ka dabane haina phongdokhe Myanmar ki kem mari da alpha ki kadar chaniya kai training tauri hairi unlawful activities prevention tribunal ki report matungina alpha ki Paresh Barwana lusingba lalholop asigi kadar chaniya khairom Myanmar da level loop asigi achoba major kem mari da training chathari hairi report asina makata na hairi bana outfit militant sing asileba asigi tonga ba insurgent group singa operational amasung logistical support singa mari lenai hairi ba kadar sing asida hauji khulai chani rom leramba yai Paresh Barwana lusingba alpha asi hauji Myanmar da base tawriba NSN amasung NLFT yauna Manipur da base tawriba tonga ba lalalok singda su anakpa mari leinai alpha asi 1990 gi November da hana unlawful organization ama oina lauthokrabani adubu hauji masigi masa mareng asi lepa laitana sandorakle handak tasu Guwahati High Court ki Justice Michael Jothan Kumana
प्रिसाइड तौबा ट्रिब्यूनल मिनिस्ट्री ऑफ होम अफेयर्स की माइकैदगी अल्फा आई याउना मसिगा समनरिबो विंग अमसुम फ्रंटियर ऑर्गेनाइजेशन सिंग असी अनलॉफुल ऑर्गेनाइजेशन अमा ओइना लाउथोकनबा ऑर्डर दो सौगतपा लैख्रबने हाइदि बांग्लादेश अमसुम इंडिया टेंशन वांगना लैनरे मेनलैंड इंडिया का नॉर्थ ईस्ट स्टेट का समनरिबा सिलीगुड़ी कॉरिडोर हारगसु खंगनरिबा चिकन नेक्ता चाइना ना बैक तौरगा बांग्लादेश के लालमोनेरहाट डिस्ट्रिक्ट लैबा वर्ल्ड वार II की एयर बेस सेमगलपदगी इंडिया अचौब थ्रेट एयर बेस असी इंडिया की बॉर्डर के सूमदगी किलोमीटर 10 लापनै बांग्लादेश नौना एयर बेस सेमगलपा मरी लेना इंडिया की माइकैदगीसु मसिबु चप चाना काउंटर तौनबा हौकिबा तांग 13 हौजिक सिजिनदुना लैरिबा त्रिपुरा की अनाकोटी डिस्ट्रिक्ट कैलाश शहर एयरपोर्ट असी इंडियन आर्मी की नौना एयर बेस सेमगटनबा एयरपोर्ट अथॉरिटी ऑफ इंडिया की सीनियर ऑफिसर्स चतुना येंसनख्रे बांग्लादेश चिकन चिकन नेक मया सिलीगुड़ी कॉरिडोर हाइना खंगनरिबा नॉर्थ ईस्ट स्टेट सिंगा समनरिबा चिकन नेक की एरिया से इंडिया की टेरिटोरियल इंटीग्रिटी की यामना मरुओइबा मफमने बांग्लादेश इंडिया दा पिरक्किबा थ्रेट कयागी येंगलगा हंदक्ता इंडियन आर्मी की माइकैदगी मफम अदुदा S-400 याउना एयर डिफेंस की पोलम कया अमा इंस्टॉल तौदुना लैख्रबने मरक्सिदा त्रिपुरा की बॉर्डर एरिया दा बांग्लादेश आर्मी ने बैक तौरगा इंडिया दा इलीगल इमिग्रेंट्स थाजिनबो होनरकपदगी ngasi BSF को साउना ओंखनख्रे हाइदे मणिपुर दा हौखिबा अहिंग थांगना अनिरक जुहार हाख्रे मणिपुर ngara अहिंग मया ओरप कन्ना थांगना अनिरक जुहार हाख्रे युहार अदु हौखिबा अहिंग नुंगाय मतुंग पुंग अमगा मिनिट 53 सेकेंड 19 मुक्सत्पा मतमदा मैग्नीट्यूड 5.2 यौना युहार हाखिबा दुगी एपिसेंटर ना बिष्णुपुर जिला की मोइरांगदा लैनुंगदा किलोमीटर 93 लुबा मफमदने मदुगी मतुंग इकान कानादना सेकेंड 3 लेरगा नुंगाय मतुंग पुंग अमगा मिनिट 53 सेकेंड 13 रोम तारको अदाइदसु अमुका हन्ना मैग्नीट्यूड 3.9 यौना युहार हाखे अदुगी एपिसेंटर ना कक्सिंग डिस्ट्रिक्ट की मफम अमदा लैनुंगदा किलोमीटर 34 लुबा मफमदने हाइदि हाकिबा युहार अदुना मणिपुर की मफम कियादा कन्ना नेखि अदु मोइनमक युम कै टेकपा मदि असो ओपन थोकिबगी पाउदी लैते हाइदि